December ki date 1 je Chahi Mapung Phare bo si aina YouTube tawrei je YouTube tawrei je 17k subscribers mana Phajare ai thank you so much ai subscribe to wireba isnau jingbu matam leiba khudimata ana yaudaba punchinu changba toru thabakta afaba mapuna chanbibo ojano na aigi site gi ju wish tawjage aina ngasi mai pakchare ju ojaji gi haitare ojaji gi mingmoina panjarobda puran thaba maiteina leibiribo ojaji magi manakta angang oiringadagi hongnu ju magi manakta adumak leigi ngasi ju leiri mana takpi tambidana ngasi di haitare 17k subscriber ju jobu ngamjare adugo ojaji naha jingda youth jingda jam encourage amna tobibo oja amakhangni ojabu ikai khunu bo chari ojagi tungi punchida nada jektaba punchining sangbo orijino na mapu mai mafamda ju haijari mayang ngasidi sum wari sum lira leb ju nuai te dana ko dunu sum loktak mapan da hape sum chatlu je na sum koithore mayang ngi comment loim ujaye do kaya tar oja dugi hai tare ne magi thabagam chille oja do haidi content nama shem na khona ko jang wa ba haidi thigat pa kai ka haidi manga tan ngang ma di akhangai meam oja jing de gi muk mana muk hangjaro ga hai tare content je simai thagat chabne wado marakte henjan gi shoi ba yor go ju meam na pi wo do sum wari je sum leidana ko koi sum nungai ta wai ta sum kano ngakta kaya ta wari ngata li le nungai ti na sum thagat charakpane ko do hujik se luhong pantha ju oidana ko adu luhong pantha ju oibnina adu marakta furniture gi item am jing Thagatchari adu furniture akoi gi furniture gi house de gi khak lobiyo haijade mayam isinau jing haitare ko haidi hong chaw adum jangbiyo hong chaw jangbira kanda kaya haitare akoi gi khwai hongba akoi dagi hena hongba phapadu du khanbiyo na Thagatchabani da akoi gi dune na phaye aduga yam special oyo phone khak haijade haidi maman haije hong chaw je mo mathau tai aduna sum koithok charakpani ngasidi haidi wari ngata liraga leibju adagi di furniture item ngata thagala leibju mayam ma kitang kaya tare kitang afa fai change na to aduna loktak mapan jida ngasidi no bhok sum koithoge na koirapane mayam ko aduna mayam gi comment ka hande na ju waru bi to gono haidi kano to bune haidi matam ju jada ba du hannu gi timing ju kap jam ka hana YouTube to ju chang ka na lai ta haidi atop video gi kai gi mayam lae ko hujik se haidi video ju thagat pinaba gi adai simaina to biu khopiyo na haibna chingba jing ado ngamaktaba shem ngamaktaba haidi mayam gi pen na bodo to ngamaktaba gi condition mayam am ju lai ba haitare ado chinau jing loktak mapan yam phajai ko loktak mapan yam phajai ado loktak ko tang ko tine Phajare le me jaga jiju haitare mafam je haitare ko mafam je phajai uchara ke mayam kuire chattaba mafam je haitare ko mafam je kuire chatkidaba ai sum nungshi ba haitare ne chahi yam kuire si mafam ju la kidaba loktak ima gi masai gonje yam phajara jani da mayam sine hojik lei potche do khuding mak chingje haitare ni mayam aina chinau jing da hajaga do di haidi ai no moto subscribe to view the gidi share to view haibna chingda jing ai kam hajada bani ko mayam haidi just information do khakni thamjari je aduda warung bi dana ba hajage haidi warau bi dana ba dinga sai gi kaino haikanda content among semak je taseng na kan skill de khatang tar kan da leibu da yamna kasum natte ka habagi sum khanbodo adu khaki oi gadran khale content among semak ba je haidi mayam de information am to ge na khalak poi tar di amna thigat po hungat pom ju mathau am ta ai ko adu mo mayam do shem na honor pu di yam haidi yam wai mayam gi pen na bu to ni aduga video do adugi shambiro na
hairaqpa mayamduna hemangidana aingondasu oja gi manakta du chatlaga kaka du gi manakta du chatlaga haidare ne ko koigi namjabagi timing tanja kaika je yamna phangdaba haidi kaka du ju sanamai temple boat ta hujikse ma every week khudingi chatle adu kandu da ipa ipujing du da hangjaraga haitare haidi makhojingna muk takpirakpa tambirakpa jingdo muk sona kanda kakana shigi channel jamtang simaina upload tawjena tawga kakana kakagi apamdugi makha pona simaina taw content shemaga thagatchabane ko ma aduni mayam ngasi je loktak mapan go oibje puning kaika kada nung si hadi thaina gi sidi hi nung kaika jam leidi ko hi nung kaika hadi mafam je ima loktak se yamadi phajaba mafam khok lei akoi ojar ranbi thongna gi du chef loktak ki matang du jam phadana sakpiri dana ko mana yam phadana du sakpiri do yamna ta yam nuaiba makati oeng si je do mayam khangde mayam matam gi matung inna ne adum content je semjarake bo ko do wadi warak pa haidi warak pa di asai gi kani nangna bo honarak pa kai do puda aingonda ju weekend video ni shem na honarak puda aduki matik aingonda thabak ama oina pura taw hai ta aduga just like comment share gi khak tholak puda nate information do khak mayam da khar khajik akhoi maitai gi chanaron chana pathap sing kai jingje mangjalak pujida kitang mayam punna khangmin na horagadi na tawroga adona kanduda anamana adugi aim da tawrokanda content je laksagi bane ko ngasi je December gi date 1 oirangani ado ngasi gi December gi date 1 je chahi mapung phare bo ngasi aina YouTube tawrei je YouTube tawrei je 17k subscribers mana Phajare ai thank you so much ai subscribe to bireba isinau jingbu matam leiba khudimakta ana exaudaba punsinung sangba toru toru thabakta afaba mapuna chanbibo ojonona aigi site gi ju wish tawjage adu ngasi je chahi ahum phabagi aingonda haita chahi ahum hailare chahi ama phabagi haita aina YouTube ki journey da torupada chahi ma phabagi 17k subscriber jorofagi mayam da sum kai hatare nuaiba haigadra kai haigadoino di khangjade mayamna tawbirakpa chillaba matam mayama hai tarene ko aigi video je jeng minnaraga di khangdaba mayam am di khangminnar ko hai tare ko di siju yamna nungai bam khangne na haijage ai khuding pu thagatchari ai makhata na content shema kan hujik ready toroga leiba content khara ju leirabane ai sungsoi soidana mayam sewa toba ngamboi jage na ai mapu magi mafam du haijari ai jengbir bir khudimak puju chagoi nung ema na taramna ukchari ai upload tongnabagidamukta shem sajarabani hujik mayam ai dum ngasi 17k subscriber surakhiba amadi chahi ama complete orakpagidamukta mayam gi thokjandagi haitare ai haninga letana thagatpa phongdokchari mayam thank you so much